Hello everyone! Ngasi unconventional career singi marakta ngasi topic design. Design haibasi karino? Design haibasi process amani. Haibadi karigumba ama wakhalda sagalaga madubu maung maring naina planning tawduna objects, interactive system, building amadi vehicles na chingba kaya ama semba adubud. Design industry gi maru eba thabak sing khara panjarabada web designer, graphic designer, video game designer, textile designer, jewelry designer, fashion designer, product designer asina chingba kaya amasu lei. Hariba thabak sing asi oinabagidamagta ekhoina tamdaba yadraba courses sing adudi Bachelor of Design, Master of Design, Diploma amadi certificate course kaya amasu lei. Hariba course sing asi tamninglabadi 12 pass with 50% score oigadagani. Design tamnanaba entrance exam khara pallabada NIFT, GAT and CAT, NID, DAT asina chingbatsi. Design da career masembada sangraba yadaba skills kara panjarabada creativity, communication skills, problem solving, analytical ability, teamwork skills asina chingba asin. Kanagumba mahirosingna akupa marolgidamakta SS Career Solution da lakpiyu natraga makhada pijariba number asida pau pawbiro. Kromjare ELITETV ki test so cartoon ki mahau ming ta video sung aham tar mok chari maruina si imphal phong pa sia sing cartoon sing da cartoonist na kari wakalon ko gi mod phong ning ba ha do me am sanong thamjage an lokho jage sanga express ki ontok pani da is da ontok pani da ba cartoon sing bi am phajaba cartoon ni saida khoi bhakta ani ni si bagi bhakta ani ganja je phajana sathara ga leibani ganja sathara leiba sida amma sina haire jai shiv shankar Manipur ki ganja sidi hen ganja sidagi hen phaba amata bitri phum atai da phangwena man harak pane pana kankraje sethara ko jai shiv shankar Manipur ki ganja sidagi hen phaba amata bitri phum atai da phangwena ada amas da khumai kena si bu yan thatlaga manghalli pamuda mane phajana license pi daga than ga da bane na yam phajaba hai dinga sai gi mona phongdo ni ngai se Manipur ki khoi Makar Sankranti kay tawa sibagi mayam torokan sta khoi ganja se Manipur da di yade ane yade na do tumin lon toroka karba tawna budum yawi ado mayam sum haina badu sum hai panda Manipur ganja siga ate to state ta fangi ganja siga yam khenei mahau che na mona Manipur jamna namdap lawi ka yam haina lei moina han bada khutna pai bada du manam namba ka na athak busing na haibani moina aduna adu matang jani khitanga khoina export ka tawraga Tahoning baga pamaga sum ega BBS ki wakhlo lakudini ngaktan ana jai shiv shankar Manipur ki ganja sidagi henda phaba amatta prithvi ki phum atai da phangwa yana amar ha amma sinamu si bu yan thatlaga manghali pamuda mane phajana license piraga than ga dabane na sai gi apam ma thawaning bagi apam ma khang sai gi cartoonist da phau bhai tara ega BBS da du ki thongpa yam phajaba cartoon ni patang dala resna khoi sana leba ki loire dana admi Loredana is the cartoon view koi sayuk naina basuya waduni saka assembly matang sini aduna February trom doi stasi loidorabani masi mamang sida February trom doi loi bhai budi khoi gi magi PR matam do loi bagi wari ni ana semani hajita Delhi da speaker sang re adu tawre me hainani me am sedi tang tram ri da duga khoi meeting lei guwahati da kaina harisi amna phajaba adumba wafam ni nare se da harmak pudu da wari sana bani elected am jawre kurta pajama ulle Nehru to upe adaman havni handak ti soidna semlaga ni harak ne ba ana amasina khumme semlaga tholi birang sigi waru se di purak tuna losin bangam godori brane na havne ba hoine semo ne noi sakaro semaga loriba hajul leriba irang ji losin bangam godori brang ngamoidure habagi wahamaka hangba dune ba aduna laiba mangda laiba resignation ki drama ni aduni haiba mayam laiba
ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯁꯤ ꯆꯍꯤ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯇꯥꯝꯁꯤꯁꯨ ꯂꯣꯏꯒꯗꯕ 2027ꯗꯗꯤ ꯏꯂꯦꯛꯁꯟ ꯑꯃꯨꯛ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯆꯍꯤ ꯑꯃꯁꯤꯗ ꯂꯥꯟ ꯃꯅꯨꯡꯗ ꯃꯦꯖꯣꯔ ꯀꯅꯥ ꯑꯣꯏꯅꯤꯡꯒꯦ ꯑꯁꯤ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯗꯨꯝ ꯇꯧꯕꯅꯤ ꯆꯍꯤ ꯑꯃꯁꯤꯗ ꯀꯅꯥꯅꯣ ꯂꯨꯆꯤꯡꯕ ꯑꯣꯏꯗꯣꯏꯁꯦ ꯑꯦꯅꯕꯨ ꯑꯣꯏꯔꯦ ꯕꯤꯅꯕꯨ ꯑꯣꯏꯔꯦ ꯑꯃꯗꯤ ꯑꯣꯏꯔꯣ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯁꯦ ꯑꯃꯨꯛ ꯌꯦꯡꯕ ꯄꯤ ꯑꯥꯔ ꯂꯩꯔꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅ ꯈꯜꯂꯨꯕꯁꯤꯡꯗꯣ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯊꯣꯛꯂꯛꯄꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯄꯤ ꯑꯥꯔ ꯑꯃꯨꯛ ꯄꯥꯝꯃꯛꯇꯕ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯩꯕꯒꯤ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯑꯣꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯨꯍꯦ ꯑꯗꯨꯅꯤ ꯕꯥꯂꯨꯍꯦꯁꯤꯗ ꯌꯦꯡꯕꯤꯌꯨ ꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯏꯁꯨꯁꯤꯗ ꯉꯥꯛꯇꯅꯤ ꯅꯩꯅꯔꯤꯕꯁꯤꯡꯁꯦ ꯀꯥꯔꯇꯨꯅꯤꯁꯁꯤꯅ ꯈꯨꯠ ꯊꯥꯔꯛꯏꯁꯦ ꯏꯂꯦꯛꯇꯦꯠ ꯑꯃ ꯂꯥꯛꯄꯅꯤ ꯏꯂꯦꯛꯇꯦꯠꯁꯤꯗ ꯉꯁꯥꯏꯒꯤ ꯅꯦꯍꯔꯨ ꯇꯨꯄꯤ ꯕꯦꯛ ꯄꯥꯏꯖꯃꯥ ꯀꯨꯔꯇꯥ ꯁꯦꯠꯂꯦ ꯑꯗ ꯍꯪꯕꯅꯤ ꯃꯦꯔꯥ ꯄꯥꯏꯕꯤ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯏꯕꯦꯜ ꯑꯃ ꯍꯦꯛꯇ ꯍꯥꯏꯔ ꯂꯧꯔꯁꯤ NRC ꯆꯠꯅꯔꯕ꯭ꯔꯥ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯜꯍꯜꯂꯕ꯭ꯔꯥ ꯁꯦꯄꯔꯦꯠ ꯄꯥꯝꯕꯁꯤꯡ ꯇꯛꯊꯣꯛꯂꯅꯤ ꯍꯥꯏꯗꯥꯏ ꯍꯥꯏꯅꯤ ꯅꯣꯏ NRC ꯆꯠꯅꯔꯕ꯭ꯔꯥ ꯀꯣ ꯑꯗꯒꯤ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯜꯍꯜꯂꯕ꯭ꯔꯥ ꯑꯗꯒꯤ ꯁꯦꯄꯔꯦꯠ ꯄꯥꯝꯕꯁꯤꯡ ꯇꯛꯊꯣꯛꯂꯕ꯭ꯔꯥ ꯁꯤꯅꯦꯕ ꯑꯗ ꯍꯥꯏꯔꯤꯗ ꯉꯁꯥꯏꯒꯤ ꯑꯃꯗ ꯈꯨꯝꯃꯛꯄꯗꯨꯅꯤ ꯑꯗꯨꯒꯤꯅꯦ ꯁꯔꯀꯥꯔ ꯁꯦꯝꯗꯣꯏꯁꯦ ꯑꯗꯨꯒ ꯂꯣꯏꯅ ꯇꯧꯔꯛꯀꯗꯣꯏꯅꯦꯅ ꯁꯔꯀꯥꯔ ꯁꯦꯝꯗꯣꯏ ꯀꯩꯝꯇ ꯉꯝꯗ꯭ꯔꯦ ꯄꯋꯥꯔ ꯂꯩꯇ꯭ꯔꯦ ꯁꯦꯟꯇꯔꯗꯁꯨ BJPꯅꯤ ꯁ꯭ꯇꯦꯠꯇꯁꯨ BJPꯅꯤ ꯑꯗꯨꯅ ꯁꯤꯗꯩꯗ ꯆꯍꯤ ꯑꯃꯁꯦ ꯑꯃꯨꯛ PR ꯊꯝꯖꯤꯜꯂꯒ ꯂꯤꯗꯔ ꯈꯟꯕ ꯉꯝꯗꯅ ꯂꯩꯔꯤꯅꯦꯕ ꯂꯣꯏꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯗ ꯆꯥꯎꯅ ꯑꯆꯧꯕ ꯊꯤꯟꯊꯕ ꯑꯃ ꯄꯤꯔꯤꯅꯦꯕ ꯃꯁꯤꯅꯦꯕ ꯂꯩꯕ ꯐꯤꯕꯝꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯀꯥꯟꯁꯤꯗ ꯉꯁꯥꯏ ꯀꯥꯔꯇꯨꯅꯤꯁꯅ ꯈꯨꯠ ꯊꯥꯔꯛꯄꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯅ ꯃꯁꯤꯁꯨ ꯑꯗꯨꯅ ꯑꯩꯈꯣই ꯁꯔꯀꯥꯔ ꯁꯦꯝꯗꯣꯛꯈ꯭ꯔꯤꯁꯦ ꯑꯗꯨꯅꯤ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯅꯕ NRC ꯆꯠꯅꯅꯕ ꯑꯗꯒꯤ ꯁꯦꯄꯔꯦꯠ ꯄꯥꯝꯕꯁꯤꯡ ꯇꯠꯊꯣꯛꯅꯕ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯁꯦꯝꯗꯣꯏꯁꯦ ꯑꯗꯨꯒꯤꯅꯤ ꯀꯥꯏꯅ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯌꯥꯝꯅ ꯃꯅꯨꯡꯗ ꯑꯥꯔꯊ ꯄꯨꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯈꯣꯏꯍꯦꯜꯂꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗ ꯑꯍꯟ ꯑꯃꯈꯛꯁꯤꯗ ꯑꯏꯕꯤ ꯑꯃꯈꯛꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇꯣ ꯐꯣꯡꯕꯖꯥꯠꯅꯤ ꯑꯗ ꯁꯨꯝ ꯄꯥꯕꯤꯌꯨꯅ ꯄꯤꯔꯛꯄꯒꯤ ꯁꯤꯟ ꯑꯃꯅꯦ ꯑꯗ ꯃꯥꯅ ꯍꯥꯏꯒꯦꯗ ꯍꯟꯗꯛ ꯐꯣꯡꯖꯕ ꯂꯥꯏꯔꯤꯛꯅꯤ ꯑꯁꯣꯏ ꯑꯉꯥꯝ ꯍꯥꯏꯕꯤꯔꯛꯎꯅ ꯉꯁꯥꯏꯒꯤ ꯁꯨꯝ ꯑꯍꯟꯁꯤꯗ ꯄꯤꯕꯖꯥꯠꯅꯤ ꯑꯗꯩꯗ ꯑꯍꯟꯁꯤꯅ ꯈꯨꯝꯃꯛꯄ ꯄꯥꯎꯈꯨꯝꯗꯣ ꯀꯃꯥꯏꯅ ꯒꯦꯗ ꯄꯥꯒꯟꯗꯦ ꯈꯪꯗꯅ ꯑꯁꯣꯏ ꯑꯉꯥꯝ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯔꯤꯁꯤꯅꯤꯅꯦ ꯀꯌꯥ ꯁꯤꯡꯈ꯭ꯔꯕꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯟꯊꯔꯦ ꯍꯣꯏ ꯄꯥꯅꯕ ꯈꯔꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯁꯨꯝ ꯗꯤꯖꯤꯇꯦꯜ ꯂꯣꯝꯗ ꯆꯠꯈꯤꯕ ꯃꯌꯥꯝꯗ ꯒꯨꯒꯜꯁꯇ ꯀꯔꯤꯗ ꯑꯗꯒꯤ ꯍꯧꯖꯤꯛ ꯇꯧꯅꯔꯤꯁꯤ ꯁ꯭ꯄꯦꯂꯤꯡ ꯑꯃꯇꯁꯨ ChatGPT ꯑꯗꯨꯗ AIꯗ ꯂꯣꯏ ꯇꯧꯅ ꯂꯩꯔꯦ ꯁ꯭ꯄꯦꯂꯤꯡ ꯑꯃꯇ ꯃꯁꯥꯅ ꯀꯩꯅꯣꯗ ꯏꯕꯗ ꯄꯨꯔꯥ ꯐꯨꯜ ꯀꯟꯐꯤꯗꯦꯟꯁ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯀꯝꯄꯨꯇꯔꯥꯏꯁ ꯇꯧꯔꯛꯄ ChatGPTꯒꯤ AIꯅ ꯄꯤꯔꯛꯄ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯀꯥꯎꯔꯛꯑꯦꯕ ꯁꯨꯝ ꯁ꯭ꯄꯦꯂꯤꯡꯁꯦ ꯃꯁꯥ ꯃꯊꯟꯇ ꯈꯪꯖꯕꯁꯦ ꯃꯁꯤꯁꯨ ꯆꯥꯎꯅ ꯑꯁꯣꯏꯕ ꯑꯃꯅꯤ ChatGPT ꯂꯩꯔꯤꯕ Google ꯂꯩꯔꯤꯕꯣꯅ ꯑꯗꯨꯝ ꯆꯠꯈꯤꯕꯅꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯆꯥꯡꯁꯨ ꯍꯟꯊꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯃꯨꯛ ꯋꯥꯏꯅꯔꯒ ꯋꯥꯏꯔꯒ ꯑꯃꯨꯛ ꯄꯤꯅꯤꯡꯗꯕ ꯃꯌꯥꯝ ꯑꯃꯁꯤ ꯊꯣꯛꯇꯕ ꯅꯠꯇꯦ ꯑꯗꯩꯗꯅꯤ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯅꯧꯅ ꯐꯣꯡꯖꯕꯅꯤ ꯑꯁꯣꯏ ꯑꯉꯥꯝ ꯍꯥꯏꯕꯤꯔꯛꯑꯣꯅ ꯑꯗ ꯑꯍꯟꯁꯤꯅ ꯈꯨꯝꯃꯛꯄꯅꯤ ꯄꯥꯒꯟꯗꯦ ꯈꯪꯗꯅ ꯑꯁꯣꯏ ꯑꯉꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯤꯁꯤꯅꯤ ꯀꯌꯥ ꯁꯤꯡꯈ꯭ꯔꯕꯅ ꯃꯁꯤꯒꯨꯝꯕ ꯊꯣꯛꯇꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯌꯥꯝꯁꯦ ꯑꯗꯨꯗ ꯕꯦꯁ ꯇꯧꯔꯛꯄ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯂꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯑꯗꯨꯅꯦꯕ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯑꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯀꯩ ꯍꯥꯏꯒꯦꯅ ꯃꯈꯣꯏꯒꯤ ꯁꯦꯟꯇꯔꯁꯦ ꯅꯪꯒꯤ ꯈꯨꯗꯣꯝꯕꯤꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯅ ꯍꯥꯏꯗꯤ ꯊꯤꯜꯂ ꯇꯥꯛꯄꯗꯣ ꯁꯤꯗ ꯇꯧ ꯁꯤꯗ ꯇꯧ ꯁꯤꯗ ꯇꯧ ꯁꯤꯗ ꯇꯧꯅ ꯁꯦꯟꯇꯔꯅ ꯌꯥꯗꯗꯤ ꯇꯣꯛꯑꯦ ꯖꯤ ꯍꯖꯨꯔꯅ ꯍꯥꯏ ꯀꯃꯥꯟꯗꯣꯅ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛꯐꯥꯎꯗꯅꯤ ꯑꯗꯨꯅ ꯍꯥꯏ ꯀꯃꯥꯟꯒꯤ ꯅꯥꯀꯟ ꯆꯠꯅꯔꯒ ꯎꯅꯕ ꯍꯧꯖꯤꯛꯐꯥꯎꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯗꯕ ꯐꯪꯗ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯂꯩꯔꯤꯕꯅꯤꯗ ꯃꯥꯅ ꯃꯈꯣꯏꯒꯤ ꯁꯦꯟꯇꯔꯁꯦ ꯅꯪꯒꯤ ꯈꯨꯗꯣꯝꯕꯤꯁꯤꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏ ꯃꯥꯏ ꯅꯨꯄꯤꯗ ꯈꯨꯝꯕ ꯍꯦꯔꯥ ꯃꯊꯧ ꯇꯧꯕꯗꯤ ꯑꯩ ꯈꯨꯗꯣꯝꯕꯤꯅ ꯍꯦꯜꯂꯝꯅꯤꯗꯥꯅ ꯃꯥꯅ ꯍꯥꯏꯕꯗꯣ ꯏꯟꯕꯗꯣ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯗꯣ ꯏꯜꯂꯒ ꯄꯥꯡꯊꯣꯛꯀꯗꯣꯏꯅꯦ ꯑꯗꯨꯅ ꯍꯦꯔꯥ ꯃꯊꯧ ꯇꯧꯕꯗꯤ ꯑꯩꯒꯤꯁꯤꯅ ꯍꯦꯜꯂꯝꯒꯅꯤꯗꯥꯅ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟ ꯑꯃꯅꯦ ꯑꯗꯨꯅ ꯁꯦꯟꯇꯔꯁꯤꯅ ꯍꯥꯏꯔꯒ ꯁꯤ ꯇꯧ ꯅꯪ ꯁꯤ ꯇꯧꯗꯗꯤ ꯌꯥꯔꯣꯏꯅ ꯑꯗꯣ ꯇꯥꯡ 14ꯗ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏꯔꯤ ꯇꯥꯡ 16ꯀꯤ ꯃꯃꯥꯡꯗ ꯂꯩꯉꯥꯛ ꯁꯦꯝꯒꯅꯤ ꯍꯥꯏꯔꯤ ꯇꯥꯡ 18ꯗꯕꯨ ꯁꯦꯝꯒꯅꯤ ꯍꯥꯏꯕ ꯈꯕꯔꯗ ꯔꯤꯄꯣꯔꯠ ꯇꯧꯕꯁꯨ ꯌꯥꯎꯔꯤ ꯑꯗꯩ ꯈꯔ ꯑꯃꯅ ꯌꯥꯏꯁ꯭ꯀꯨꯜꯅ ꯁꯦꯝꯃꯅꯤ ꯌꯥꯏꯁ꯭ꯀꯨꯜꯅ ꯑꯣꯏꯔꯅꯤ ꯍꯥꯏꯕ ꯈꯕꯔꯗ ꯐꯣꯡꯖꯤꯜꯂꯛꯄꯁꯨ ꯌꯥꯎꯔꯤ ꯅꯨꯡꯉꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯂꯤꯂꯥꯁꯦ ꯌꯥꯝ ꯐꯖꯕ ꯑꯗꯨꯒꯤ ꯂꯤꯂꯥ ꯃꯌꯥꯝꯗꯨꯅꯤ ꯎꯔꯀꯥꯟꯗ ꯑꯩꯈꯣই ꯀꯥꯔꯇꯨꯟꯁꯤꯅ ꯊꯝꯃꯛꯏꯁꯤꯅꯤ ꯃꯈꯣꯏꯒꯤ ꯁꯦꯟꯇꯔꯁꯤ ꯅꯪꯒꯤ ꯈꯨꯗꯣꯝꯕꯤꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯃꯁꯨꯅ ꯍꯦꯔꯥ ꯃꯊꯧ ꯇꯧꯕꯗꯤ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯅ ꯍꯦꯜꯂꯝꯅꯤꯗꯥꯅ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯍꯥꯏꯗꯤ ꯃꯥꯏꯁꯤꯁꯨ ꯐꯖꯅ ꯄꯋꯥꯔꯐꯨꯜ ꯂꯩꯕꯅꯤꯗꯣ ꯈꯨꯗꯣꯝꯕꯤꯅ ꯎꯪꯕ ꯍꯥꯏꯅꯔꯤꯅꯦꯕ ꯑꯗꯨꯒꯤ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯁꯦꯇꯔꯗꯦ ꯁꯇꯥꯌꯔꯗꯨꯅꯦꯕ ꯁꯦꯇꯔꯗꯦ ꯁꯇꯥꯌꯔꯁꯤ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯥꯔꯇꯤ ꯃꯅꯨꯡꯁꯨ ꯌꯥꯎꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ
मागी कैरेक्टर तो खंदोरदी करी तौबदे हाइबगी सिन्नम खंगनेबा अद मान हाइला आई डोंट थिंक आई खंदे देयर वुड बी एनी मिनिस्टर अमता लेहौनी दे थाजदी कैनगन इफ he removes tainted members from the party aduna machu sangba tainted oiba aduma kangbu sing ado khatokba taragadi mai manung sida adumba minister amtabu lemhongni je thajade na sai phongdok panina magi leriba character kari tori mayam sing se aduna sisu yam phajaba party manung da kari lerege adu uthokba hai tare aduma khanjaba adu uthokba yam phajaba adumba cartoon ne thamjage ngasi de adum ELITETV gi teso cartoon ni mahau matanga soy solution jere meng tabiri bu sungbo makana khurum jabo lenana kainana be thangni jeri pine besh Hello everyone. Ngasi unconventional career singi marakta ngasi gi topic design. Design haibasi karino? Design haibasi process amani. Haibadi karigumba ama wakhalda sagalaga madubu mawng maring naina planning tawduna objects, interactive system, building amadi vehicles na chingba kaya ama semba adubud. Design industry gi maru eba thabak sing khara panjarabada web designer, graphic designer, video game designer, textile designer, jewelry designer, fashion designer, product designer asina chingba kaya amasu lei. Hariba thabak sing asi oinabigidamagta ekhoina tamdaba yadraba courses sing adudi Bachelor of Design, Master of Design, Diploma amadi certificate course kaya amasu lei. Hariba course sing asi tamninglabadi 12 pass with 50% score oigadagani. Design tamnanaba entrance exam kara pallabada NIFT, GAT and CAT, NID, DAT asina chingbatsini. Design da career masembada sangraba yadaba skills kara panjarabada creativity, communication skills, problem solving, analytical ability, teamwork skills asina chingba asin. Kanagumba mahirusingna akupa marolgidamakta SS Career Solution da lakpiyu natraga makhana pijariba number asida pau pawiro.